Hello, ma'am. Ngasi yamna khudong thiba thogdo ma thokadaba khajik tawal accident thokadaba second ani ahum khaki kanone ado gari thobase 6 cents yamna leiba dakar tai aina niyom chumna thoraga junga sai laiba topa gari singduna niyom chumdragadi aina niyom chumna thoraga zo adum accident di thokan aduna gari thobiri besinau singna oi yet mang tung signal light cam walling degi turning point traffic ki magi leiriba traffic point sing lambi amadai laga amada satkidoba sing traffic police ki duty sing si singji yamna maruiba ade gari thawu matamda mobile sinadaba gari thawriba miyoi singdigi manakta leibiriba phambiriba atopa ko passenger kangbu duna mobile da isai tabar hangde wari watai tawbuni khangde ha concentration do break tawraga somda accident hon ba yabagi kano do oidanaba driver ga phaminariba ko passenger do yamna mahaksu mitna sing madarka tayo phone melaga atopada wari watai tawraga laibe mota aduna ngasi ji second mari ani kaki kano the accident thoke tawe baisi aina maram waraga thoke tawbana octo driver amana maram waraga accident thoke tawbane traffic point amada mahakna na kan nama khak yengaga oirom kana lai yerom de kana lai habise sueng yeng de mana sakada lambi ji katang yengaga adom thogjilakpa ado aina meter tara mari manga kunwa lingi da signal ja piraba aina satkadaba side ado mangna aina laiba rom gi side se sueng yeng de adom thogjilakpa sina ma ka iga thengjina kadaba se second ani hungota ngar kanda aina horon je pir kanda mark se break fai ai ju break fai break fana aina yeng ba kanda traffic point sida traffic police kangbu je duty tawram dre aina traffic police kangbu je karai da leirino haina yengba matamda traffic police kangbu je moi mi ahum jina kamain tawge da khogi traffic police ki nungsa saba moi ki ngahak pothapam jaga amaduda moi ahum je phammaga mobile me laga game sanari bra kari tawribnu yengaga leirame adog aina madugi traffic point do lanthora pung jibu kya tarab jano yenga matamda pung ama tare ada aina khoigi Manipur police ki sigi traffic ki laibiri bo authority da haijaningi ba hangjaningi basina sak sabagi timing lunch timing adagidi nga potha bagi adagidi duty exchange tawnabagi timing lairamba yaeba du lairamba sida ngaktang minute mari manga ama pungkhai ma pungama komthok nabra atopa miyoi ama laktri phau atopa miyoi amaduna dum duty tawraba matungda miyoi amadu laba matungda amaduna exchange tawraga hana tawrambadu sakhidoira aduga kona lakpaduna duty tawgoduribra natraga ngak pung ama pungkhai ma natraga pung ani muki gap laibra adu sungai leite hai taragadi ngasai moi ahum duna ha chusam purom dagi lakpani khangde kumbi moirangom dai lakpani khangde imphalom dai lakpani khangde sigi point se da duty tawriba moi ahum duna duty tawdragadi accident thoido thoke tawrido thomoeba nangai kho somda gari ma lai aduga som sakidobani nanga somga lai sig phujindarne na ngaktang second mari manga khamaga tawgodobdo moina tawdabana marum warkanda masa accident thoke tawe ada aini yengba kanda di moi ahum jinamu mamai ngai jinoina non tharaga moi ahum ji mobile melaga video game sanari ba kholiba kanam tawe adu asigi kano se leiraga di ngak potha bagi lunch timing ni break timing ne du jane hai taragadi lambi se chaning ba mi mana dum
ꯑꯣꯏ ꯌꯦꯠ ꯈꯥ ꯋꯥꯡꯗꯒꯤ ꯑꯗꯨꯝ ꯊꯧꯖꯤꯟꯅꯔꯒꯗꯤ ꯍꯟꯅ ꯊꯨꯅ ꯌꯦꯡꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩ ꯂꯥꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯩ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ ꯑꯩ ꯄꯦꯁꯦꯟꯖꯔ ꯐꯪꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯧꯖꯤꯟꯅꯔꯛꯄ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯗ ꯑꯁꯨꯝꯕ ꯇꯨꯡ ꯃꯥꯡ ꯑꯣꯏ ꯌꯦꯠ ꯌꯦꯡꯗꯕ ꯁꯤꯒꯅꯦꯜ ꯀꯔꯝ ꯀꯥꯟ ꯄꯤꯅꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯦ ꯇꯧꯋꯦꯕ ꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯅ ngasi ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯂꯩ ꯑꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕ꯭ꯔꯥ ꯅꯨꯡꯊꯤꯟ ꯇꯥꯜꯂꯛꯅꯤ ꯌꯥꯅꯦꯅ ꯇꯧꯔꯤꯕ꯭ꯔꯥ ꯄꯨꯡ ꯑꯃꯒꯤ ꯃꯇꯝꯗꯅꯤ ꯑꯗꯣ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯗ꯭ꯌꯨꯇꯤꯗꯣ ꯃꯑꯣꯡ ꯇꯥꯅ ꯇꯧꯕꯤꯌꯨ ꯂꯩ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯆꯠꯂꯤꯕ ꯒꯥꯔꯤ ꯅꯨꯡꯅꯤꯡꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯀꯃꯥꯏꯅ ꯁꯤꯟꯕꯤꯒꯅꯤ ꯁꯤꯒꯅꯦꯜ ꯇꯧꯔꯒ ꯁꯤꯟꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯗꯣꯝꯅ ꯃꯐꯝ ꯖꯒꯥ ꯀꯔꯥꯏꯗꯅꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯉꯒꯁꯨ ꯏꯟꯕꯣꯛꯁꯇ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯝꯃꯨ ꯍꯪꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ